manipur thugainaba siliba MLA tara kari maramgi pangthokadoriba assembly session asida barton tawgadoribano haina RPI 𝗏𝗏𝗏𝗏𝗏 National Secretary Maheswar 𝗠𝗏𝗏𝗏𝗏𝗏 wahang hanglakli mahakna makha taraduna political advantage lawbiganu khulngakpasing NIA na fagatpagi mahut mana matum oina pigadabani haina RPI 𝗏𝗏𝗏𝗏𝗏𝗏 National Secretary 𝗠𝗏𝗏𝗏𝗏𝗏 Maheswar na phongtokre ngasi 𝗠𝗏𝗏𝗏𝗏𝗏 Maheswar na Delhi dagi thadorakpa media briefing amada mahakna hai chahi amaga makhai fazelaklaba irang asi ge waroisen ama puraknaba luchingba singa lawfam thokpa daita mapung fana lawbiyu masida political advantage lawnaraga amaga hunaraga leibagi matam nate haiki Maheswar na hai kuki MLA tara asi manipur thugaina bahotnare haiba khanglabani masida makoide assembly famada invite tawgaduriba asi kari maramgino makoide legal action lawkhatkadabani amadi article 164 clause 2 gi matung ina manipur ngapigani minister anisu masa gi famdagi lawthokpa yarabani phongdoki Maheswar na makha taraduna manipur kanbada mai onsinsi miyamda chamamnaba pokhandanaba paliba lenga amadi opposition na lawgadaba thodang chapchana lahoningbagi apamba phongdoki loinana mitei bu schedule tribe ki category da channaba hotnariba asida amatto oina leptuna yelhomi kannaba amasung manipur kannaba hotnasi haina makhatana appeal tawki khulngakpasingbu NIA na case lokatpa phaba punbana chingba kaya tawriba asigi matangdasu Maheswar 𝗠𝗏𝗏𝗏𝗏𝗏 wafam kaya phongdoki tara kari maramgi pangthokadoriba assembly session asida barton tawgadoribano haina RPI 𝗏𝗏𝗏𝗏𝗏𝗏 National Secretary Maheswar 𝗠𝗏𝗏𝗏𝗏𝗏𝗏 wahang hanglakli mahakna makha taraduna political advantage lawbiganu khulngakpasing NIA na fagatpagi mahut mana matum oina pigadabani haina RPI 𝗏𝗏𝗏𝗏𝗏𝗏𝗏 National Secretary 𝗠𝗏𝗏𝗏𝗏𝗏𝗏 Maheswar na phongtokre ngasi 𝗠𝗏𝗏𝗏𝗏𝗏𝗏 Maheswar na Delhi dagi thadorakpa media briefing amada mahakna hai chahi amaga makhai fazelaklaba irang asi ge waroisen ama puraknaba luchingba singa lawfam thokpa daita mapung fana lawbiyu masida political advantage lawnaraga amaga hunaraga leibagi matam nate haiki Maheswar na hai kuki MLA tara asi manipur thugaina bahotnare haiba khanglabani masida makoide assembly famada invite tawgaduriba asi kari maramgino makoide legal action lawkhatkadabani amadi article 164 clause 2 gi matung ina manipur ngapigani minister anisu masa gi famdagi lawthokpa yarabani phongdoki Maheswar na makha taraduna manipur kanbada mai onsinsi miyamda chamamnaba pokhandanaba paliba lenga amadi opposition na lawgadaba thodang chapchana lahoningbagi apamba phongdoki loinana mitei bu schedule tribe ki category da channaba hotnariba asida amatto oina leptuna yelhomi kannaba amasung manipur kannaba hotnasi haina makhatana appeal tawki khulngakpasingbu NIA na case lokatpa phaba punbana chingba kaya tawriba asigi matangdasu Maheswar 𝗠𝗏𝗏𝗏𝗏𝗏𝗏𝗏 wafam kaya phongdoki